ꯁꯤꯡꯖꯨꯒꯤꯅꯤ ꯁꯤ ꯂꯩꯔꯦ ꯄꯥꯂꯨ ꯀꯥꯕꯤ ꯍꯥꯞꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯊꯧꯔꯀꯥꯟꯗ ꯃꯆꯨ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯦ ꯇꯨ अरे कहीं बोलो तो सही बिना बोले तो मैं आप उसी की वीडियो से बताऊंगा आप ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯆꯦꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟ ꯀꯣ ꯑꯉꯥꯡꯁꯤꯡ ꯃꯅꯤꯄꯨꯔꯗꯒꯤ ꯄꯦꯔꯦꯟꯁꯁꯨ ꯂꯥꯛꯑꯒ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯂꯣꯏ ꯌꯥꯎꯔꯤꯅꯦꯕ ꯑꯗꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯏꯁꯩꯗꯒꯤ ꯖꯒꯣꯏ ꯀꯔꯤ ꯀꯔꯥ ꯃꯈꯜ ꯃꯈꯜ ꯂꯣꯏ ꯁꯨꯔꯦ ꯑꯗꯨꯕꯨ ꯍꯥꯞꯄꯗꯤ ꯌꯥꯗꯕꯅꯤꯅ ꯍꯥꯞꯇ꯭ꯔꯦ हाय ꯃꯒꯟꯁꯦ हाय ꯍꯣꯁꯇꯦꯜꯗꯒꯤ ꯑꯉꯥꯡꯈꯩ ꯉꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯗꯣꯔꯤ ꯄꯦꯔꯦꯟꯁꯁꯤꯡꯒ ꯉꯔꯥꯡ ꯑꯦꯅꯨꯋꯦꯜ ꯐꯪꯁꯟ ꯂꯣꯏꯈ꯭ꯔꯦ ꯄꯦꯔꯦꯟꯁꯁꯤꯡ ꯁꯤꯗ ꯂꯩꯔꯦ ꯂꯩꯔꯦ ꯄꯦꯔꯦꯟꯁ ꯑꯇꯩꯗꯤ ꯁꯨꯝ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯀꯣꯂꯤꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯉꯥꯡꯁꯤꯡꯒꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯅꯨ ꯇꯅꯨ ꯃꯌꯥꯝ ꯃꯣꯕꯥꯏꯜ ꯊꯝꯃꯣ ꯃꯃꯥ ꯃꯄꯥ ꯂꯥꯛꯏꯉꯩꯗ ꯋꯥꯔꯤ ꯄꯦꯟ ꯁꯥꯟꯅꯍꯧꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯈꯔ ꯆꯥꯔꯤ ꯑꯉꯥꯡꯈꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯪꯒꯥꯝ ꯃꯌꯥꯝꯁꯨ ꯐꯖꯔꯗ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯍꯤꯡꯒꯣꯜ ꯍꯪꯒꯥꯝ ꯄꯦꯔꯦ ꯀꯥꯔꯦ ꯁꯤꯁꯨ ꯏꯇꯥꯅ ꯄꯤꯔꯛꯄ ꯍꯪꯒꯥꯝꯗꯨꯅꯤꯀꯣ ꯑꯩꯈꯣꯏ ꯆꯦꯒꯤ ꯁꯤꯗ ꯄꯦꯔꯦ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯆꯦꯅ ꯃꯔꯨ ꯄꯨꯈꯤꯕ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯗꯩ ꯄꯨꯔꯛꯄꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯇꯨ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯐꯖꯔꯗ꯭ꯔꯣ ꯃꯥꯏꯗꯤ ꯍꯪꯒꯥꯝꯁꯦ ꯂꯩꯁꯨ ꯐꯖꯩ ꯃꯣꯔꯣꯛꯁꯨ ꯄꯥꯜꯂꯦ ꯁꯤꯡ ꯆꯥꯏꯔꯤ ꯊꯕꯛ ꯇꯧꯕꯗ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯉꯝ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯁꯤꯟꯒꯗꯕꯅꯤ ꯇꯥꯛꯏꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯡꯇꯣꯟ ꯍꯦꯛꯀꯗꯕꯅ ꯍꯦꯛꯑꯣ ꯀꯅꯥ ꯐꯛꯄ ꯍꯦꯛꯀꯗꯕꯅ ꯍꯦꯛꯑꯣ मपान सागदि मुझे यानी माने मना तो होलगदबनेबा मपा सा सा से तो मरों तो होलगदबने ꯃꯌꯥꯡꯇꯣꯟ ꯕꯣꯔꯥ ꯍꯥꯎꯕꯅꯤ ꯍꯪꯒꯥꯝ ꯏꯁꯤꯡ ꯆꯥꯏꯕꯤꯔꯤꯁꯤꯕꯨ ꯍꯪꯒꯥꯝ ꯍꯥꯎꯕ꯭ꯔꯣ ꯁꯤ ꯍꯪꯒꯥꯝꯁꯤꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯅꯦꯕ ꯑꯣꯔꯒꯥꯅꯤꯛꯅꯦꯕ ꯑꯗꯨꯅ ꯈꯨꯍꯥꯎꯅꯤ ꯉꯥꯎꯅꯩꯅꯤ ꯑꯗꯨꯅ ꯅꯍꯥꯟ ꯊꯣꯡꯕꯗ ꯍꯦꯛꯇ ꯉꯥꯎꯔꯒ ꯉꯥꯎꯍꯠꯄꯅꯦꯕ ꯍꯪꯒꯥꯝꯁꯦ ꯆꯥꯔꯨꯕꯗ ꯀꯣꯛꯀ ꯉꯥꯎꯔꯤꯅꯦꯕ ꯍꯥꯎꯃꯟꯗꯅ ꯋꯥꯒ ꯉꯥꯡꯉꯝꯄꯣꯟꯇꯦ ꯂꯩꯒꯁꯦ ꯊꯥꯖꯤꯜꯂꯛꯄꯅꯤ ꯈꯨꯍꯥꯎ ꯑꯃ ꯇꯧꯈ꯭ꯔꯦꯕ ꯆꯨꯝꯕ ꯑꯩ ꯂꯥꯎꯔꯣ ꯅꯪ ꯗꯥꯏꯉꯣꯕꯤꯒ ꯀꯣ ꯑꯩꯈꯣꯏ ꯀꯨꯝꯃꯦ ꯕꯥꯏ ꯕꯥꯏ ꯊꯝꯃꯣ ꯇꯅꯤꯁꯥ ꯃꯥꯒ꯭ꯔꯦꯁ ꯂꯩꯔꯦ ꯇꯅꯤꯁꯥ ꯀꯩꯁꯨꯝ ꯀꯞꯄꯣꯏ ꯁꯤꯗꯅ ꯁꯤꯡꯖꯨ ꯁꯨꯔꯤ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯁꯨꯔꯤꯌꯦ ꯁꯤꯡꯖꯨ ꯁꯨꯗꯣꯏꯅꯤ ꯂꯣꯏꯅꯃꯛ ꯁꯤꯡꯖꯨ ꯑꯗꯩ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯁꯤꯡꯖꯨꯒꯤꯅꯤ ꯁꯤ ꯂꯩꯔꯦ ꯄꯥꯂꯨ ꯀꯥꯕꯤ ꯍꯥꯞꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯁꯤꯡꯖꯨꯄꯥꯟ ꯅꯥꯀꯟꯗꯅ ꯑꯉꯥꯡꯈꯩꯒꯤ ꯍꯤꯟꯖꯥꯡ ꯊꯣꯡꯒꯠꯂꯤ ꯑꯉꯥꯡꯈꯩꯒꯤ ꯌꯦꯟꯁꯦ ꯁꯤꯗ ꯊꯣꯡꯕꯗꯤ ꯑꯗꯨꯝ ꯈꯥꯡ ꯑꯅꯤ ꯑꯗꯨꯝ ꯊꯣꯡꯕꯗꯣ ꯃꯍꯧꯁꯥꯅꯤ ꯑꯗꯨꯝ ꯁꯤꯗ ꯍꯧꯖꯤꯛ ꯉꯁꯤ ꯊꯣꯡꯁꯦ ꯑꯅꯤꯅꯤ ꯈꯥꯡ ꯑꯅꯤ ꯑꯉꯥꯡ ꯃꯌꯥꯝ ꯉꯁꯤꯗꯤ
ꯍꯣꯁꯇꯦꯜꯗꯒꯤ ꯊꯣꯛꯂꯛꯄꯩ ꯑꯉꯥꯡꯁꯤꯡꯁꯦ ꯃꯣꯏ ꯉꯁꯤꯗꯤ ꯐ꯭ꯔꯤꯗꯝꯅꯦ ꯅꯨꯡꯉꯥꯏꯔꯦ ꯅꯣꯏꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏ ꯅꯣꯏ ꯄꯥꯔꯇꯤꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯣ ꯍꯣꯁꯇꯦꯜ ꯂꯩꯕꯒ ꯁꯤ ꯊꯣꯛꯂꯛꯄ ꯀꯅꯥ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨꯗꯤ ꯅꯣꯏ ꯍꯌꯦꯡ ꯀꯣꯟꯅ ꯃꯇꯤꯛ ꯆꯥꯔꯀꯥꯟꯗ ꯍꯌꯦꯡ ꯈꯪꯗꯣꯏꯅꯤ ꯍꯣꯁꯇꯦꯜ ꯂꯩꯕꯒꯤ ꯃꯒꯨꯟꯗꯣ ꯀꯟ ꯂꯥꯏ ꯍꯣꯠꯅꯧ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯉꯥꯏꯕꯒꯤ ꯃꯇꯝ ꯍꯧꯖꯤꯛ ꯇꯅꯤꯁꯥ ꯆꯥꯛ ꯂꯥꯝꯗꯅ ꯀꯩꯀꯩ ꯆꯥꯕꯁꯨ ꯌꯥꯎꯅꯔꯦ ꯑꯁꯣꯝꯗ ꯑꯆꯨꯝꯕꯁꯨ ꯆꯥꯕ ꯌꯥꯎꯈ꯭ꯔꯦ ꯆꯥꯛ ꯉꯥꯏꯅꯔꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯤꯡꯖꯨ ꯍꯣꯠꯅꯔꯤ ꯑꯩꯈꯣꯏ ꯉꯁꯤ ꯌꯦꯟ ꯊꯣꯡꯕꯒꯤ ꯄꯨꯖꯥꯔꯤ ꯌꯦꯟ ꯊꯣꯡꯕꯁꯤ ꯍꯧꯖꯤꯛ ꯐꯖꯕ ꯍꯧꯒꯠꯂꯛꯑꯦ ꯁꯧꯔꯛꯀꯥꯟꯗ ꯃꯆꯨꯒ ꯊꯥꯛꯀꯥꯟꯗ ꯐꯖꯅ ꯃꯆꯨꯁꯨ ꯐꯖꯔꯦꯀꯣ ꯃꯆꯨ ꯍꯦꯛ ꯊꯥꯛꯄꯒ ꯑꯗꯨꯝ ꯐꯖꯔꯅꯤ ꯃꯍꯤ ꯈꯤꯇꯪ ꯀꯪꯁꯤꯜꯂꯒ ꯑꯃꯨꯛ ꯐꯖꯔꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯦ ꯑꯗꯨ ꯆꯥꯊꯔꯣ ꯁꯤꯁꯨ ꯍꯥꯄꯛꯈꯤꯒꯦꯀꯣ ꯅꯠꯇꯦ ꯍꯥꯄꯛꯈꯤꯒꯦ ꯍꯥꯏꯕ ꯃꯣꯏ ꯑꯉꯧꯕ ꯑꯁꯤ ꯆꯥꯕ ꯇꯔꯤ ꯁꯥ ꯐꯝꯃꯣ ꯆꯠꯂꯣ ꯁꯤꯗ खरा चावथो माग्रेन सिला जगह चावथो मोय अंगौबो चानिंगेन हजे चाक चाटिंगे अंगौबो हान चारिने ngamam yamse हाब्रो हावे चाव तिलो खाइरो हाप्ट्री मैं हाप्ता बसिना सी खांगि म लोरे टेस्ट हाब्रो मागे हाब्रो नागो बिसु साउना आई कॉल चाचा गिफ्ट पेस का पाई होने नंबर काय दरो मोरो सारबा हा जाव हावब्रा ओ हावे हाय हावेन चाचा है सिदी चाक लोरे हजिक म्याम चाक लोरे ngangai चा दोरे हजिक कोइ चालोक से सिंजू गा यावी ngasi gise गिनसला लेक की का आंख में मत आना पे तो सेवा तौरी अगांग सिंजिगी हावे खमोगना चादंगना हावब्रा हंजले मी केनो आ फमो फमो अवेस गिलसर सिंखेंगांबा सोनू डांगोबी दा अस्ते और चितरजीत सुंदर सर ठीक है अमुक तो रखे को चुम्बा मार्गरेट तनिषा ले किसको दूर दूर ना पड़ा हेलो फोन नंबर सुला ई तनिषा इनामा जम्बी ओएस मामा सिना लास्ट राउंड ने सुंदरसन से लास्ट राउंड नने ना चाबे फमग्रदी करो तौनी से मैम आई वीडियो से सी चारिङैसे अदुम लोइसनजरगे मैम अगांग मैम जे कोइबसु चन्नादोरे अदुना मैम चाक चानरी हजिक इमुंगे चाउदी चाउबने फना अदो दम चल्ली कमाई तइनो खंदे हाउ ब्रो मैम हाउ ब्रो हाउ
तो मैं आप उसी की वीडियो से शायद बताऊंगा इसके लगे आप नमक दे दो तुम बना पाओगे ताकि आप आसानी काम बाय 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 ताकि इनको सन बाय हाइरो बाय 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 हाँ। बाय फजन फम हाइरो तादो बाय नाइगो बिसे बाय बाय चाचा बाय बाय हाँ बाय 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 चाचा बाय चलगे आई चलगे तई चाऊगी के मैम से लव यू जिंदगी ओवेस मामा दादा बाय 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 चाऊगी के आई मतुंग दा उनासे उन्नसे उन्नसे मथन चले दे पारे 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 हाँ